Donald Trump की 15-point Gaza peace plan Ekai Khumnakhidre Gaza Dagi Lanmee Louthokloi HAIKHRE Israel na US President Donald Trump की 15-point Gaza peace plan Ekai Khumnakhidaba loinana Hamas militant singna mapung fana khulai thadoktriba fawba leibak aduda lairiba Israel gi Lanmee sing Louthokiroi haina Prime Minister Benjamin Netanyahu na fongdokre PM Netanyahu na ngasi puthokhiba wafam amada Hamas militant singna mapung fana khulai thadoktriba fawba amasung Israel Lanmee amadi citizen singi mathakta kihan khanghanbagi thabak chathaba leptriba fawba Gaza da lairiba Israel Lanmee Louthokloi haina cabinet ki mifamda fongdokre PM Netanyahu na fongdokliba wafam sing asi US President Donald Trump na Gaza gi lan loishinaba hotnariba khongthang sida chauna singnaba ama ohele hairi Israel na Makhoigi aroiba fireb cabinet mifamda laukhibaga loinana Israel Lanmee ga Gaza ga thadoktringegi mamangda Hamas militant na khulai thadokadabani haiba achetpa fireb laukhibani haukiba thada US President Donald Trump na Israel amasung Hamas ki marakta thokliba ungkhatnaba asi loishinabagi khongthang amada Gaza peace plan makhada Israel amasung Hamas anina framework asi yanare haina fongdokhibani Haukiba chahidagi Israel amasung Hamas ki marakta ceasefire thamnare haiba wafam President Trump na lauthokrabasu Gaza da Israel Lanmee na nongmata kangdana mihat mipun gi thabak sing chathabagi changwang khalakli kumjai English singaniga kunhumdoi gi October 3 ta Hamas militant singna Israel da landaduna laibak adugi micham kaya Hatringegi chahi kungi mamangda Hamas militant singa Gaza city bu lengakpagi thabak chathaduna lakhibani kumjai English singaniga kunhumdoigi October 3 ki thodok aduna Israel amasung Hamas ki marakta chauna ungkhatna rakhibaga loinana Gaza da leiba Palestine sing mathakta Israel Lanmee na mihat mipun gi thabak sing leptana chathaduna lakhibani